ngasi nungdaram phongkiba sifungsingdagi maruoiba pausing khongatcharaga mayamda share tawjagi ahanbada university college sing hangba yanaba anawba chana kaulon thokre university grant commission UGC na laibak sinba thungbada university natraga college sing hangba yananaba anawba chana kaulon ama thokre anawba thokiba chana kaulon asigi matungina cantonment zone ni haina lauthokraba mafam sing natabada laiba university natraga na college sing tangkak naina mafam adugi laingak natraga na union territory lenga aduga tanaraga hangba yagani hairi basana kaulon asi ministry of health and family welfare na ayaba piraba matungda ministry of home affairs amani ministry of education asu ayaba pikre haina phungdorakli atopa ngasi goiba manipur gi maru oiba pawa mana kendra mari gi by election lenga ki SOP ngaktana bot thadakre bot masing November 10 da thigani Manipur Vidhan Sabha Kendra Mari gi marak ki mikhal ngasi ayuk pung 3 tagi hauduna bot thadanakhre bot thadabagi matam nungthil pung 5 da loisingani ngasi ayuk pung 3 tagi bot thadanaba haukibaga loinana ayuk pung 13 phawbada sada nifuga point 04 gi sangna bot thadanakhi nungthil pung amma phawbada sada yankhai gi nithoi ga point nifuga 5 hena bot thadanakhi ngasi pangtholiba Kendra Mari aduri wangoi wangjing tentha lilong amadi saitu kendrani Kendra asida puna voter lak ama lising kuntra homdogi samga kuntra ka tarukna bot thadaduna mirep 13 gi laibak lep ka dawri mikhal asida polling personnel lising mga chani pan kun ga tare na mathau tawri apuna polling station chani ga humna voter singna hojik phawbi oinadi ingna singna bot thadana khe COVID-19 Laichat marakta pangtholiba by election asida police na ngak sianbagi akan bathabok lokhat khe polling station singda Asa amadi Angalwadi workers sing thamduna bot thadaba lakpa singda face masks amadi sanitizer hand gloves yendokhi adubu ngasi gi mikhal asida ECI na lakthokiba chana kalon ngakpagi mami sauna tari ECI na lakthokiba chana kalon sing chana daba asina ECI gi order salak sare ngasi lakthogliba by election asi loiraba matungda kendra mari asidagi COVID-19 gi Laichat asi sandorakpa chauna mateng panglakadara haibagi mipaiba poknari haina spokesman makhatari makha satharakpoina topa pawa mana Rasmidi city da covid block ama hangdokhre December da phamung yankhai hapsinduna mapung phabo helagani Rajen Imphal gi North AOC da leba Rasmidi city gi kunga mathoi bedet ki dedicated covid block ama ngasi hangdokhre ngasi hangdokliba covid block asida December phawgi manungda phamung yankhai amasu hapsinduna mapung phaba ama ohelagani haina Rasmidi city gi chairman ka managing director Hobizam Rajena phongdokre block adu hangdokpaga mari lainana pangthukpa paumi singa unabada mahakna makhatana hai hospital asida covid ki block ama hangdokpa ngamba asi hospital asigi oinadi anauba chapter amani hospital asi atai general oina miyamna yengliba sidagi tongana hangdokpani pungkunga mari mathau tawduna RMO sing yauna nursing na anaba singi penanaba service pinabo honagani hospital asina hanadagi hauna OPD patient sing open ear OPD haiduna covid test tawhandana layengmagi thabak chathaduna lakli aduga emergency gi oiba anaba sing lakpa matamdasu phibam gi matu ina miyambo hospital asina layengduna lakpani ngasi nauna hangliba dedicated COVID block asida patient sing na laiba matamda phamung amada nongmada rupa 1,500 lauraga atai medication gi charging yaugani COVID block asida ventilator mari yauna inbit oiba oxygen gi khudongchaba singsu pigani haiki makhatana COVID ki block asi lengak ta pihiba ambulance amadi nongmagi hengalagdiba Laichat asidagi kharada oirabusu mateng pangnaba pandamda hangdokpani haikena su pauksisna makhatari marak thana mapalam na thokpa taba nungaitaba maruiba pau khara namuk rap tawnaba honabada athingba pirubi nupi ama mamit kothokre Maharashtra ki Pune district ki manungsana laiba nabare village ta hek tabada aki tujungningai oiba thaudo amada nupa amana nupi ama bunamduna nupi oibigi izat manghanana bo honabada athingba pirubi damak nupi adugi mamit nama kothokpikre nupi asna complaint tawrakpadagi police na IPCC ki section 30 amasum 354 gi makhada case ama register tawkhre nupi asna police ta piba statement gi matung ina yum jagesa numiki numidang na toilet ta chatpada masak khangdaba nupa amana tunglomdagi konsilaktuna mahak punamduna izat mahanana bo honabada thaudo asi thokibane nupi asna nupa adu bo thingnaba honabada masin tumba khulai amana nupi asigi mamita thinjilakpaga loinana mahaki mamit adu kothokibane nupi asna laurakpagi makhol tabadagi miyam chensilakpada nupa adu mafam adudagi senkhibane nupi adu khudakta hospital pukhatki police na nupa adu bu phananabagi damak khungang aduda leiba miyoi khudima wangpong tawbagi thabak chathabada natana lockdown manungda jail dagi
थोलखिबा क्राइमिनल कयाबुसु लौखतुना वांगपोंग सतखी हैना पाउसना मखा तारी हैनासु फोंदोरखली मखा सतरकपोइना तोपा पाव अमना प्रोक्सो एकी मखादा फारुरबा नुपा अमा नुपी मचा अदुबु लुहोंगनी वसकपदगी बेल थादोखरे The Protection of Children from Sexual Offense Proxo Eki Makada Book Tauhraba Nupa Ama Mahakna Izat Suklubi Saitara Tredrum Surabi Nupi Masa Aduna Saitara Nipan Subada Luhongani Hana Wasakpadagi Madras High Court ki bench amana Nupa Adubu Bel Tadokre Reporters ki matung ina say Shudribi Nupi Masa Adubu Mirol Hanbegi Marala Nupa Adu Proxo Eki Makada Paki Bani Hadi Adumainamak Nupi Masa Aduna Aina Yaraba say Adu Hek Yobuga Luhongani Hybedagi Kotna Bel Tadokibane Kotna Marala Nupa Ashida Haikibada Mahakna Maraibak Tirabi Nupi Masa Asibu English Singing Kungamatoy October Tarada Luhongduna Marilenaba Police Station the Marriage Registration Certificate Putokna Bakangan Ki Kariguma Mahakna Tahiba Matamasigi Manung Certificate Putopangam Drabadi Police na Maki Matakta Action Nakadabani Haiki Reporters in the Makatana High Nupi Masa Asiga Nupa Masa Asiga Hanana Mari Lainaramba Amadi Nungshinarami Habasi Kang Raglaba Matung Bel Tadokibane Nupa Asigi Ukil na Kota Kangan Kibada Makoy ani Nungsinaduna Physical Relationship Like Kibadagi Sahi Shudribi Nupi Masa Asi Miron Kibane Nupa Asina Wapamasi Yazabaga Loinana Numit Yang Kainidagi Hena Zela Leraklabanina Bel Tadopinaba Maki Ukil na Kota Hijaki Hensu Paukshiesna Makatana Fundurakli Loshilakpoina Manipur Thido Hindona Tokliba Amasung Kangjin with a Kanaraba Maru Eva Pawmana Mahai Masing Tamzagadaba Angang Sing Sinmi Oina Sizinarakpa Leba Asida Lady Bangang Simbu Tangai Padana Ladik Tamhandaba Yade Haiduna Barasakana Tuan Tonba Skim Pakatuna Pirol Kungup Ladik Beg Amadi Sara Walhanduna Kana Honaring Selecta Apipa Angang Simbu Masa Marom Dum Hinjanaba Amadi Imung Manunda Mating Pangna Bahaiduna Factory Hotel na singbada thabak suwali angang singbu thabak suwan ba yaroi haibasu factory amadi hotel singi mapusing na angang sing sel tingdana makhoi gi sana thakna ba khara piraga thabak suwan ba si Manipur da di matam kya da gi sathaduna lakli Imphal Sahar amadi atop district headquarters singda leiba hotel singda sagla samanba kolik phengan ba wai tehen ba asini Khoirambal Bazar manungda leiba hotel singda Sek Toba Matamda Tabak Sualambadagi Pagalakiba Angang Sing Ayambana Nauriba Angang Sing Haktani Aduga Angang Sing Adubu Ayambana Mapalam Dagini Makoy with Tabak Sizin Naramliba Hotel Sing Adusu Nan Manipuri Sing Haktani Say Nauriba Angang Sing Mapalam Dagi Muikarna Pushilaktuna Lamdam Sida Tabak Suanduna Lairaba Matunda Lamdam Sida Kunda Hanabagi Maram Amasu Heli Ngasing Asimak Lamdam Masida Mapalam Gimui Sing Labigi Kaknaba Matam Lehanabagi Damak Inner Line Permit System Sanahan Gadabani Haiduna Miyam Akanba Kongjang Changsiling Selecta Nauri Bangang Sing Tabak Shuholam Bahibasi Hotel Sing Adugi Mapu Sing Adu Lamdam Sigi Miambu Sing Nabani Haina Loba Ai Maramaduna Makogi Matakta Mari Lainaba Sing na Akanmam Yang Sangpam to E Tasing Hairabada Hotel Sing the Tabak Shuri Bangang Sing Maitelon talked about Ayamani Kari Maram the Gipikli Bangang Sing Tabak Shuli Bano Hibasi Ticket Pamatok Tai Sak Pavoning Tina Saba Hitaba Marol Pavoning Tina Ngang Bahitaba Angang Singbo Sejin Nariba Mui Sing Matakta Aingo Tabak Lokapam to E Manipur da Lady Hotel Amadi Bakery Sing Niam Ngakna Tabak Tauribra Hibagi Wang Amasung Lady Hotel Sing Adudang Hak Potaduna Sagla Samatakpa Asapot Ama Saba Matamda Nauri Bangang Sing Aduna Putorakpa Matamda Madusa Rubba Matamda Haksang the Kari Tolakadagi Hyba Pauba Yaunari Angang Sing Adubu Tabak Suan Bahibasi Bara Sangbidana Yade Hirabasu Sangbidana Dubu Sing Naduna Aduma Tabak Suali Masigi Matangda Hotel Amadi Factory Mapu Sing Kaktamak Tainabasu Yadri Maru Oiribadi Angang Sing Adubu Tadur Riba Imung Manungi Halaman Sing Aduni Maramaduna Imung Manungi Ahalaman Sing Amadi Hotel Mapu Sing Angang Sing Butangai Padana Ladik Tamhandaba Yadi Haiduna Angang Sing Yokatnaba Honariba Iskimasigi Kudong Saba Panganaba Honabagi Tangai Padaba Lay Lonana Hotel Sing da Mari Lainaba Singna Yamna Toina Satuna Yang Sinduna Angang Sing Tabak Shuan Bayade Tabak Shuan Lambatarabadi Ain Yueba Tabak Lokotkani Haiduna Kangan Bagi Tangai Padaba Lady Hainasu Pauksishan Makatana Fondoragli Edugama Sunso Shodon Ren Pung Nipan Makai Mapanada Bidu Atopama Ano Nobo Ipau Mam the update Pizaraki Mam the Punga Minersen. Thank you.